Ngasidi khangminarasi amailongi ahakpa aruba laiwa tinwa ahanba maktada maitei yekcha mayam khwai pumnamakpu aina aigi YouTube channel asida mayambu taramna okjari kangleicha mayamna aigi YouTube channel asibu like share amasung subscribe tawbiduna aibu thauna hapibagidamak mayambu aina hanna thagatsari kangleicha mayam khwai ki khajitang oirabachu mateng khara tawjaba ngamnaba amasung maitei ina tiklambu mangkhidanaba haiduna thangjadiba khongthang asida mayam su saruk yabibagidamak mayambu aina kangleicha ama oina hanna thagatsari ngasi mayam khwai punamakki mafamda aigi oja guru singgi thaujal lagi aina tan pangjarakpa haijarakpa khangjarakpa sintha aruba ahakpa laiwa tinwagi oiba ipa ipu singna padi puri kaya dagi asummak chanaduna laklaba sintha rol khara thamjage aina yamna khangni haibagi wafamdi nachade napalju natte aigi pandamdi aina oja guru singdagi phangjarakpa khangjarakpa haijarakpa kayabu kangleicha singgi khara khajitang oirabachu mateng khara oiba yagadra khanduna mayamgi mafamda thamjabani aina thamjariba swahi wata kaya asida soikhiba lankhiba hayoidaba haidokhiba haigadabana haihogdabana chingba wahai karal chatkiba kaya yaurabachu mayamna maitei macha yekcha amani khallaga ngakpiyo haina mayamni mafamda aina hanna khurumjari adudi ngasi khangminarasi taipanggi maru oiba phambirolgi matangda phambi pharanaba maramda khangminasi laiwadi hong khoidauba isauba sana kwagok nungdagi sana tanau tongkhatlao guru sidabagi yathangni chanapamdi asigi laiwa kanglon asidi hakchanggi phambi phagatnaba yel mayol chongnabani asigi laiwa asi matam pumbada solaga tilyolu adu oirabadi phambi phagatpane yel mayol chongbane amukchu khangminarasi phambi phagatnaba ani suba tangka laiwadi he guru phambi thingba yelgi mapune yel sihanbiganu hinghanbiyu gurugi yathangni numit koba anganba ibungo nanggi phambigi mapune khuya khada phambi nijari gurugi yathangni janapamdi asigi laiwa kanglon asidi yel mayol chongnabani chak Cabon asingba karada asigi laiwa asi ahumlak solaga nunti numit khudinggi numit takat laga nijaduna thau adu oirabadi yel mayol chongmani phambi yamna thuna phagatpane mina phambi hatpasu amuk phambi mayol chongmane phambi hatnaba thingnabagi maram chu khangminasi laiwadi nungba mara katle nunglang mara kangne sorarelgi thonglol marimak hang kak hinglabane janapamdi asigi laiwa kanglol asidi phambi thingnaba sinabani arubane ikai thabi maton tareta asigi laiwa asi taretlak solaga pijawo phambi thingbane yel sibane khango pangtau tauba yaba natte asigi laiwa asidi isa ngakpa haitaba yade soirabadi isada teksin hanjingali yamna arubane amuk khangminarasi khoyai phanaba maramchu laiwadi hai kok nanggi namingdi chinga kowe chinga da laiwa khoingang yengne khoining thaune laiye hallo gurugi yathangni janapamdi asigi laiwa kanglol asidi khoirai haibadi kok nakal amata chikpa phanabani
khoirai hoba kok nakal amata chikba matamda chikliba mafam aduda laiwa asi hanna sola solaga kamu habane ani suba khoirai phanaba mukhangminasi laiwadi sorarelgi tengbi yaigoibi thaudu nungda tare thaudu nung kaiba pamen uda tare pamen u kaiba set kairo seka kairo khaibu kairo sorarel gitengbi yayoibina tharabani chanapandi asigi laiwa kanglon asi kok chikpa khoirai hauba areng athin tauba apo mana chingba hanabani asigi laiwa asi nariba mafam aduda solaga sorna kamu phabane phatti phawa sijinawo kanabane amuk khangminarasi layokpa phanabagi kanglonsu laiwadi hong pakhangba nangi namingdi numit kawe numit nangi namingdi leirak sathauba khongban lang thakpa kawe lang kairabane khang sanapamdi asigi laiwa kanglon asidi angang layokpa phanabani angang layok tilok pada asigi laiwa asi solaga mamitta sorna kamu phabane angang dasu ahan dasu sijinaba yabane mayam khai pumnamakna aigi video blog asibu like share amasung comment taubiyu mayamna aigi YouTube channel asibu hanna share taubiyu maitei laipak sinba thungna thakdokpada mayamna aigi mateng pangbiyu mayamna aigi YouTube channel asibu subscribe taubiduna aibu thauna hapatpiyu amuk khangminarasi Firak paina chingba taba phanabagi maramda laiwadi hai hingchabi kochabi namitna khangumna kutpi nayana singgangumna chaubi natuna taring yot manbi nahan phamda hallo nate phamda tero hong sariso aina hullabana nonglai thabi wane hankatlo gurugi yathangni chanapamdi asigi laiwa kanglon asidi firak paina chingba taba phanabani uthaugi sukta asigi laiwa asi solaga thongjin mayada manungda anaba adu lephallaga mapalomdagi maiba oiriba aduna inkhatlo phabane khango yamna kanabane inchabi changbada oknabada wa hangnanabagi maramchu khangminasi laiwadi choitri choitraba akoksa maring punan chingdagi thangne sakok kakpa thangne saren kakpa thangne aina kakpa nate guru na kakpa ne chanapamdi asigi laiwa kanglon asidi hinchabi changba oknabada chaningba hangnaba amasung atai wa khangnaba wa hangnabani langthai maton tareta asigi laiwa asi solaga hinchabi changba mida puo chaningba hairakani mina hinchabi thajilakpa oirabasu mi adugi maming hairakani ya yumda migi higaiwana waba koknanaba maramsu khangminasi laiwadi guru apanba anina pumkhre anina pumkhibagi mamingdi tu mahin mihing chik kawe chanapamdi asigi laiwa kanglon asidi imungda higaiwana waba imung mahilangba phanabani sana mahi laimangda heiru kwa pana athum ahauna chingba katlaga asigi laiwa asi solaga khurumjau adu oirabadi mina higaiwa toksellaktuna imung manu mahi langba phabane khango yamna kanabane amuk khangminarasi laimal lesinduna thamnabagi matangda laiwadi areinu leisillo ahumnu humjillo sangphepi phejillo ngakonda changlo gung thinglabane
ꯆꯅꯐꯝꯗꯤ ꯑꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯂꯩꯃꯜ ꯇꯤꯟꯃꯜ ꯅꯨꯡꯁꯤꯠ ꯂꯝꯐꯩ ꯌꯩꯁꯤꯟꯗꯨꯅ ꯊꯝꯅꯕꯅꯤ ꯑꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯈꯨꯠꯇ 5ꯔꯛ ꯁꯣꯜꯂꯒ ꯄꯤꯔꯥꯏ ꯀꯝꯌꯥꯗ ꯂꯩꯁꯤꯜꯂꯣ ꯂꯩꯃꯜ ꯇꯤꯟꯃꯜ ꯀꯥꯡꯕ ꯐꯥꯕꯅꯦ ꯀꯥꯟꯅꯕꯅꯦ ꯑꯔꯨꯕꯅꯦ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯃꯥꯏꯕꯤꯅ ꯂꯥꯏ ꯇꯣꯡꯗꯨꯅ ꯉꯥꯎꯕ ꯍꯥꯊꯥꯅꯅꯕ ꯂꯩꯋꯥꯗꯤ ꯒꯨꯔꯨꯅ ꯀꯥꯔꯤꯉꯩꯗ ꯀꯥꯍꯧꯔꯣ ꯅꯍꯟꯐꯝꯗ ꯍꯜꯂꯣ 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 ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯆꯅꯐꯝꯗꯤ ꯑꯁꯤꯒꯤ ꯂꯩꯋꯥ ꯀꯥꯡꯂꯣꯟ ꯑꯁꯤꯗꯤ ꯃꯥꯏꯕꯤꯅ ꯂꯥꯏ ꯇꯣꯡꯗꯨꯅ ꯉꯥꯎꯕꯗ ꯍꯟꯊꯅꯕ ꯍꯥꯊꯥꯅꯕ ni maibina lai tongduna ngawada asigi laiwa achi khutta sola nalu maibi ngawba phabane lai tongbagi awabadu phathanabani karigumbada mayamna hainingba hangningba khangingba laibirabasu comment tawbirakpa yagani aduga karigumbada ayamna luba mayamda khanga ningdaba aruba damna personal oiba wafam laibirabadi mayamna aigi everyday oina message tawbirakpa yagani mayamgi privacy gi mamal aina thamjagani aigi every link aigi video asigi description da oina hapchakrabani amuk khangminarasi mina thina haiba ngamdanaba maramda laiwadi yetlom chatpa peng sarauba oirom chatpa laikhuren kinaiba mangda chatpa laihatlen yasaba tungda chatpa punglen lai sidaba khada chatpa khamung thongare thakta chatpa nonglen lai napungba ibungo singi yathangni chanaphamdi asigi laiwa asi mina thina haiba ngangba ngamdanabani thabak chalamdaida famfamda famduna laiwa asi ahumlak solaga kamthoklaga sor chingchillo aduga thabak chatlo adu asumna tawrabadi yeknaba punamak changba ngamde mina thina haiba ngamde arubane aranbada decision-nabiganowa pochit phagatnabagi maramchu khangminasi laiwadi is ibe ma lairembi namingdi yung moi kaubi arimu lesembiyu ahumnu humjinbiyu ngasi numit asida taipang makugi thawalgi damak aigi saruk pinabiyu chanaphamdi asigi laiwa kanglon asidi potchei yonbada yamna sitnaba amadi tongjanabani nungti numit khudingi pot yolamdaida ngamjaba athum ahau khara kaithel lairembi imada kachaduna khurumjarabadi pochit chechit phabane yamna kanabane amuk khanginarasi nonglai paphal lomgi matangda ahanba laiwa hong mipun chin sana pakhangba laiwa asina kuina punsinabani ani suba hong pha mihing manik laiwa asina pangal kannabani ahum suba hong sana konphu taret asigi laiwa asina nung sengnabani mari suba hong men manik laiwa asina laithung leitanabani chanaphamdi asigi laiwa kanglon asigi punsirolni punsinabani punsi chengjel loidringaida lama khangda sidanabani yamna aruba paphallonni asigi piriba laiwa kanglon marimak asi punna sonduna sijinnabe yade laiwa mari asidagi apamba laiwa ahum khallaga ama watna isinga solaga numit khudingi thau yamna kanabani aruba paphallonni muigi posem lokthoknabagi matangdasu amuk khara khangminnasi laiwadi achi hong set hai krek i set ho tumo asanaphamdi asigi laiwa kanglon asidi mina chaba thakpada tawrakpa posem lokthoknabani asigi laiwa asi hiden taretki isingda taretlak hanna solaga sorna kamu aduga irujau posem tabane tumbane migi posem na naba kokbane phabane
Amuk khangminarasi pakhatpa wanthaba phanabagi matangdasu laiwadi moilang laikai laitai wane laisaubi saugadlu lainu yabi yabilo laimarin sidadina guru ahummakta haithiba wane guru ahummakki yathangne chanafamdi asigi laiwa kanglon asidi ina chaiba pakhatpa phanabani kok ngauduna pakhatpa wanthabada wanthariba mi adugi kokta lawaida sola solaga hanna kamu phabane kanabane amuk khangminarasi saungi poset tumnaba lothoknanaba laiwadi hung ho pihu hung ho pihu hung ho pihu hung ho pihu hung ho kamu hung ho kamu chanafamdi asigi laiwa kanglon asigi mina saungi posen taurakpa kaplakpa lothoknabani asigi laiwa asi khudiyeka sola solaga pukta thungnaba nalu adu oirabadi puknungda laiba saungi posem adu nongmagi piksillaga mangkini tumkiniya amuk khangminarasi miyoibagi chahi matangi oiba pham haibadi karamba chahi matangda karamba phamda phamlibano haiba kayadisu khangminasi ahanba ama mapan tara taret kun manga kun thra humdoi kun nipu mathoi nipu mapan jangkhai taret kun manga humpu dra humdoi ni marpu mathoi haiba asigi chahi matang asidi nupana kaida phami haiba asigi chahi matang asida nupi oibi singna sanda phami ani tara nipan kun taruk kun tha mari nipu nithoi jangkhai nipal humpu humdo humpu taruk humudra mari marpu nithoi haiba asigi chahi matang asidi nupana kakenda phami haiba asigi chahi matang asida nupi oibi singna samuda phami ahum tara mathoi tara mapal kul taret kun tha manga nipu humdoi jangkhai mathoi jangkhai mapal humpu taret humudra manga marpu humdoi haiba asigi chahi matang asigi nupana tokpada phami haiba asigi chahi matang asida nupi oibi singna tokpada phami mari tara nithoi kun nipal kun tha taruk nipu mari jangkhai nithoi humpu nipal humudra taruk marpu mari haiba asigi chahi matang asigi nupana samuda phami haiba asigi chahi matang asida nupi oibi singna kagenda phami manga tara humdoi kun mathoi kul mapal kun tha taret nipu manga jangkhai humdoi humpu mathoi humpu mapal humudra taret marpu manga haiba asigi chahi matang asidi nupana chanda phami haiba asigi chahi matang asida nupi oibi singna kaida phami taruk tara mari kun nithoi kun thra nipal nipu taruk jangkhai mari humpu nithoi humputra nipal marpu taruk haiba asigi chahi matang asidi nupana linda phami haiba asigi chahi matang asida nupi oibi singna nongsada phami taret tara manga kun humdoi kun tha mathoi kun tha mapal nipu taret jangkhai manga humpu humdoi humudra mathoi humudra mapal marpu taret haiba asigi chahi matang asidi nupana uchida phami haiba asigi chahi matang asida nupi oibi singna uchida phami nipan tara taruk kun mari kun tha ga nithoi nipu nipal jangkhai taruk humpu mari humudra nithoi marpu ga nipal haiba asigi chahi matang asidi nupana nongsada phami haiba asigi chahi matang asida nupi oibi singna linda phami asigumba
ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯝꯕꯗ ꯑꯇꯩꯗꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯒ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨ